यूथ अमा ओइना अखोइना सोसाइटी सिदा थेंगनरिबा चैलेंजेस सिंग करी करी नो हाइबसे फजना डाइजेस्ट तौबा अमा मथौ ताइ अदुगा इलेक्शन सिदा यूथ अमा ओइना अखोइना नेशन बिल्डिंग प्रोसेस सिदा यावरिबा यूथ मयाम से मसिना मखोइगी वोटिंग राइट से पीरबा मतुंगदा करी करी मखोइगी दमकता इन रिटर्न तौबिरकदगे हाइबसिसु तोंगान तोंगानबा लैरिबा सिस्टम सिदा यावरिबा मियोइ सिंगसिगी पॉलिसी प्रोग्राम सिंगसे अखोइना फजना अंडरस्टैंड तौबा स्टडी तौबा अमा चांगे पुनमक्सी येंगबा मतुंगदा अमुक नहा अमा ओइना अखोइना लेबाक सिदा सोसाइटी सिदा सिस्टम सिदा करिगुंबा सेमदोकनिंगबा खरा लैरे खलसे पामदबा खरा लैरे खलसे हारिबा पुनमक्तो अखोइदगी हौरे हारकांदा अखोइना अदुगी चेंज टुगी पार्ट अमा ओइगदबनेबा अदुना एनी करप्शन की मतंग दबु ओइसनु नत्रगा पामदबा अतोपा हिंसा की थौदोक पाथोकपु ओइजसनु एनी फॉर्म ऑफ अनवांटेड क्राइम ओइबयाई करप्शन की मवंग द ओइबयाई अखोइ पुनमक्सिना लीड तौरे हारकांदा अइगी इमुंग दगी हौरगा अइगी इसादगी हौरगा अइगी फैमिली दु अमा अइना करेक्शन हानबदा तौबिरबा मथंगदा अइगी युम थंगनबा लेकाय कैरो लेकाय से तौरबा मथंगदा अइगी लोकेलिटी दु तौरबा मथंगदा अइगी केंद्र दु तौरबा मथंगदा डिस्ट्रिक्ट लेवल दा मथंगदा स्टेट लेवल दा सुमाइना तपना अखोइना चेन रिएक्शन ओइना नेशनल लेवल दा अखोइना चेंजेस अमा पुरकनबा होटनबसे यामना तंगाइ फदब्राना खल्लेबा सी फॉर एग्जांपल अखोइ मसिदैदा नहा सिंग मयाम अमा ngasi अखोइ नुंगाइना हिंगिब्रा नत्रगना करी फिबम द हिंगी हाइबसिसु इलेक्शन की ममांगदा अखोइ क्वेश्चन तौफम थोए हाइरिबा पुनमक्से कैदौरगदी फगनी हाइबना चिंगबसी इलेक्शन की ममांग सिंगसिदा एनी पार्टी अमदा सिस्टम सिदा लैरिबा मियाम सिंगसिदा अखोइबु लीड तौरगा चटलिबा पुनमक्सिदा अखोइना नखोइना इलेक्शन मिखल असिदैदा हाइरिबा पॉइंट म्याम से मणिपुर की नहा मयाम अखोइसिना असिगुम्बा पॉइंट खरसि पामे मसी हापचन बिरो मसी अखोइगी इनपुट ने सजेशन ने नखोइना मसी नोइगी मैनिफेस्टो दा हापचन बिरो गा हाइबसे मसी अखोइना यामना रेस्पॉन्सिबल सिटीजन अमा ओइना यूथ अमा ओइना मियाम सिना मसी तौजहनिंगे चमचमना इलेक्शन अमा लाए हारकांदा अखोइना थोअगा नुमितुदा भोट थादबा अइगी पामजबदुदा थादरगा हल्लागा अदुम लोइसनगिबदु नत्तबा यामना मगुन लैना इसागी वैल्यू से वोटिंग राइट अमसे कयागी मतिक मगुन लैबगे मसीना कदाइ भावबा सोसाइटी सिदा चेंज पुरकपम ngambage हाइबसे मसी अखोइना खंधबगी मतम ओइरे अदुगा नहा अमा ओइना मणिपुर हाइबो ओइसनु इसागी लैकाय ओइसनु इमुंग ओइसनु इसामकी पुंसी इरोमदोम लेप्चरकदौरिबसिसो अखोइगी वाखलोन मेंटलिटी थिंकिंग मयाम सिनानेबा दना हाइरिबा खुदिंगमक्से अखोइना प्रॉपर्ली सिस्टमैटिकली सेट अप तौरे हारकांदा स्टेप बाय स्टेप कलेक्टिवली अखोइ चटमिनरे हारकांदा अखोइ सुमाइना लाकदौरिबा मिखल सिदा करी करंबा स्टेप स्ट्रेटेजिक ओइबा अखोइ लौखटलगा चेंजेस पुरकपदा थौदांग लौगदगे कमाइना सरुक यागदगे अदुगा पामदबा थौदोक खुदिंगमक्तगी करमना एवॉइड तौरगा यामना शांति ओइबा मिखल पांगथोअलगा अखोइ पुनमक्की नुंगाइ याइफबा समाज अमा पुरकदगे हाइबसे मसोम द फोकस तौरगदी असी असेंगबा यूथ अमगी इलेक्शन सिदा लौगदबा थौदांग दो ओइगनी हाइदना थमजगे से कॉन्फ्लिक्ट जोन अमदा लैरिबनिना यामना चरांगनबा अदुगुंबा हाइबदी अनस्टेबल स्टेट अमा ओइरिबनिना हुजिकसे अखोइना खंगदबसी सोशल मीडिया ना लौरिबा रोल माना लौरगा लाइबा रोल पुनमक्सिदगी हंदकी इलेक्शन सिदना सोशल मीडिया की रोल से हेना चावगदौरिबने हाइरिबसिदा मसिगी मॉडर्न वर्ल्ड सिदा मॉडर्न सोसाइटी सिदा डिजिटल इंडिया सिदा अखोइना सिगी प्लेटफॉर्म से कमदौना अखोइना याम फजबा मोंगदा यूटिलाइज तौगदगे हाइबसे पॉलिसी मेकिंग बॉडी से मखोइगी मखा यामना चावना पोले अदुना सिस्टम सिदा लैरिबा पॉलिसी मेकर्स मैम सिना मोइना करिगुंबा स्ट्रिक्ट गाइडलाइंस खरा पिबिरे हारकांदा यामना फजबा ट्रांसपेरेंसी अमा लैहल्लकांदा पब्लिक इंगेजमेंट से याम फ्री ओइना लैहनबा अदुगा सिदा स्ट्रिक्टली मॉनिटर तौबमसु चंगे पीगदौरिबा मेसेज सिना सोसाइटी सिदा करंबा मखलगी इंपैक्ट पीगदगे अदुगा पीरिबा इंपैक्ट सिना सोसाइटी सिदा करी करंबा मखलगी चेंजेस पुरकपा ngamgadage हाइबा सिगी ट्रांसफॉर्मेटिव स्टेज से अखोइना मुन्ना येंगदबनेबा सिगी साइकिल से सिगुंबा
ꯑꯩꯈꯣꯏꯒꯤ ꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏꯔꯤꯕꯅꯦ ꯍꯥꯏꯗꯅ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤ ꯃꯔꯨ ꯑꯣꯏ ꯈꯪꯕꯗꯒꯤ ꯏꯟꯐꯣꯔꯃꯦꯇꯤꯕ ꯑꯣꯏ ꯈꯟꯕꯗꯒꯤ ꯄꯥꯏꯖꯔꯤꯕ ꯒ꯭ꯔꯨꯞ ꯈꯔ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯈꯣꯏ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯍꯧꯖꯤꯛꯀꯤ ꯁꯦꯀꯦꯟ ꯁꯨꯕꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯗꯤ ꯐꯪꯉꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗꯒꯤ ꯐꯖꯕ ꯏꯟꯐꯣꯔꯃꯦꯁꯟ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯐꯪꯉꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯁꯝ ꯑꯦꯃꯥꯎꯟ ꯈꯔꯗꯤ ꯑꯩꯈꯣꯏ ꯀꯥꯟꯅꯍꯟꯕꯗ ꯐꯦꯛꯇꯔ ꯑꯃ ꯑꯣꯏ ꯈꯟꯖꯔꯤꯕ ꯃꯤꯑꯣꯏ ꯒ꯭ꯔꯨꯞꯇꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯅ ꯑꯩꯈꯣꯏ ꯃꯤꯁꯒꯥꯏड ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯊꯧꯏꯟꯁꯤꯟꯗꯒꯤ ꯐꯠꯇꯕ ꯂꯥꯂꯣꯡꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯣꯄꯥꯒꯟꯗꯥ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯐꯣꯔꯝ ꯑꯣꯐ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝꯕꯨ ꯏꯟꯁꯥꯏꯠ ꯇꯧꯍꯟꯕ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯠꯇꯕ ꯑꯃ ꯆꯨꯁꯟꯕ ꯄꯣꯛꯄ ꯌꯥꯕ ꯚꯤꯗꯤꯑꯣꯕꯨ ꯑꯣꯏꯁꯅꯨ ꯋꯥꯍꯩ ꯋꯥꯇꯥꯕꯨ ꯑꯣꯏꯁꯅꯨ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯑꯐꯕ ꯈꯔ ꯐꯪꯉꯦ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯄꯥꯏꯖꯔꯤꯕ ꯃꯤꯑꯣꯏ ꯈꯔꯗꯨꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯏꯝꯄꯦꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯋꯥꯈꯜꯂꯣꯟ ꯅꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯖꯗ꯭ꯔꯤꯕ ꯃꯁꯥꯒꯤ ꯗꯤꯁꯤꯁꯟ ꯆꯞ ꯆꯥꯅ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯤꯕ ꯅꯍꯥꯅ ꯃꯁꯤꯡ ꯌꯥꯝꯕ ꯁꯣꯁꯥꯏꯇꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯔꯣꯜꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛꯇꯤ ꯀꯥꯟꯅꯩ ꯍꯥꯏꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯐꯝ ꯊꯣꯛꯑꯦꯕ ꯍꯦꯟꯅ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯤ ꯃꯤꯈꯜꯒꯤ ꯃꯇꯝꯁꯤꯅ ꯅꯛꯁꯜꯂꯛꯄꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯂꯧꯒꯗꯧꯔꯤꯕ ꯔꯣꯜ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯂꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯕꯦꯂꯦꯟꯁ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯁꯤꯁꯇꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯣ ꯃꯦꯀꯔꯁ ꯂꯣ ꯃꯦꯀꯤꯡ ꯄꯣꯂꯤꯁꯤꯗ ꯂꯩꯔꯤꯕ ꯂꯣ ꯏꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯦ ꯃꯁꯤꯅ ꯃꯊꯧ ꯐꯖꯅ ꯇꯧꯔꯛꯑꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯁꯤꯇꯤꯖꯦꯟ ꯃꯌꯥꯝꯁꯤꯁꯨ ꯐꯖꯅ ꯂꯣ ꯑꯦꯕꯥꯏꯗꯤꯡ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯔꯛꯑꯅꯤ ꯂꯣ ꯉꯥꯛꯏꯕ ꯃꯤꯌꯥꯝꯁꯤꯅ ꯂꯣ ꯃꯁꯛ ꯈꯪꯅ ꯆꯠꯂꯛꯄ ꯇꯥꯔꯒꯗꯤ ꯁꯤꯇꯤꯖꯦꯟ ꯃꯌꯥꯝꯁꯤꯁꯨ ꯂꯣ ꯑꯦꯕꯥꯏꯗꯤꯡ ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯛꯇꯣꯏꯅꯤ ꯂꯩꯔꯤꯕ ꯅꯥꯒꯔꯤꯛ ꯃꯌꯥꯝꯁꯤꯅ ꯂꯣ ꯉꯥꯛꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯃꯥꯖꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯌꯥꯝꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯐꯣꯝ ꯇꯥꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯐꯣꯝ ꯇꯥꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯌꯥꯝꯅ ꯑꯣꯔꯗꯔ ꯅꯥꯏꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯀꯥꯟꯗꯅꯦꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯃꯥꯖꯁꯦ ꯗꯤꯕꯂꯞꯃꯦꯟ ꯂꯥꯛꯇꯧꯔꯤꯁꯦ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯛꯇꯣꯏꯁꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯒ ꯑꯃꯒ ꯂꯣꯏꯅ ꯏꯟꯇꯔꯀꯅꯦꯛꯇꯦꯠ ꯑꯣꯏꯅꯩꯌꯦꯕ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯂꯥꯟꯅ ꯁꯤꯖꯤꯟꯅꯍꯟꯗꯕ ꯁꯤꯖꯤꯟꯅꯒꯦ ꯈꯟꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯆꯨꯝꯕꯅ ꯀꯔꯤꯅꯣ ꯑꯁꯣꯏꯕꯅ ꯀꯔꯤꯅꯣꯁꯦ ꯐꯖꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯊꯣꯛꯑꯒ ꯃꯁꯤ ꯌꯥꯝꯅ ꯚꯣꯀꯦꯜ ꯑꯣꯏꯕ ꯌꯨꯠ ꯑꯃ ꯑꯣꯏꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯨꯝꯗꯦ ꯐꯠꯇꯦ ꯍꯥꯏꯗꯅ ꯀꯔꯦꯛꯁꯟ ꯇꯧꯕ ꯇꯥꯏ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏ ꯅꯦꯁꯟ ꯕꯤꯜꯗꯤꯡ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯌꯥꯎꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯣꯏꯕꯁꯤ ꯈꯪꯉꯒ ꯑꯁꯤꯗꯤ ꯁꯣꯏꯔꯦꯅ ꯏꯇꯣꯝꯗ ꯈꯪꯖꯔꯒ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯅꯠꯇꯕ ꯁꯣꯏꯔꯦ ꯈꯪꯕ ꯇꯥꯔꯒꯗꯤ ꯐꯠꯇ꯭ꯔꯦ ꯈꯪꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯁꯦꯝꯗꯣꯛꯅꯕ ꯀꯔꯤ ꯏꯅꯤꯁꯤꯌꯦꯇꯤꯕ ꯂꯧꯁꯤꯒꯦ ꯈꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯇ ꯂꯩꯔꯤꯕ ꯐꯖꯕ ꯋꯥꯈꯜꯂꯣꯟꯗꯣ ꯃꯤꯑꯣꯏꯗꯁꯨ ꯃꯥꯒꯤ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯥꯒꯤ ꯀꯂꯤꯛꯁꯤꯡꯗꯁꯨ ꯀꯃꯥꯏꯅ ꯁ꯭ꯄꯦꯠ ꯑꯥꯎꯠ ꯇꯧꯔꯒ ꯍꯦꯟꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯤ ꯁꯟꯗꯣꯛꯀꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯈꯜꯍꯟꯕꯁꯤꯁꯨ ꯃꯁꯤꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯁꯤꯗꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯔꯣꯜ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯅꯠꯇꯕ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯇꯧꯔꯛꯄꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯑꯗꯨꯒ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯚꯣꯀꯦꯜ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯦ ꯃꯤꯁꯌꯨꯁ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯚꯥꯏꯑꯣꯂꯦꯠ ꯅꯣꯔꯝꯁ ꯀꯌꯥ ꯑꯃ ꯇꯧꯔꯒ ꯆꯠꯂꯤꯕ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯍꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯂꯩꯔꯤꯕ ꯂꯣ ꯃꯦꯀꯔꯁ ꯃꯌꯥꯝꯁꯤ ꯑꯅꯤꯃꯛꯀꯤ ꯗꯥꯏꯇꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯁꯤꯗ ꯑꯍꯥꯟꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜꯁꯤ ꯃꯣꯏꯅ ꯁꯦꯠ ꯇꯧꯕꯤꯒꯗꯕꯅꯦ ꯃꯊꯪꯗ ꯄꯕ꯭ꯂꯤꯛꯇ ꯃꯗꯨ ꯃꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦꯕ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯝꯕꯤꯒꯗꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯦ ꯏꯟꯗꯤꯌꯥꯁꯤ ꯀꯔꯝꯕ ꯂꯩꯕꯥꯛꯅꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯑꯗꯒꯤ ꯏꯂꯦꯛꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯏꯕꯅꯣ ꯀꯝꯗꯧꯅ ꯏꯂꯦꯛꯁꯟꯁꯤ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯃꯁꯤ ꯋꯥꯍꯩꯗꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯃꯥꯟꯕ ꯌꯥꯝꯅ ꯆꯝꯕ ꯋꯥꯍꯩ ꯃꯥꯟꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄ꯭ꯔꯣꯁꯦꯁꯁꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯂꯣꯏꯅ ꯁꯨꯞꯄꯕꯅꯦꯕ what is election why election how election and why we all are participating in this election process
हाइबस इन ए डेमोक्रेटिक कंट्री सी मैम से कोई खंगहन बा मथौ ताई अदुगा नहा ओइबा यूथ मैम सिनसु मसी फजन खंगबा मथौ ताई मसीदा अखोइना यूथ ना एक्टिव एंगेजमेंट अमा पब्लिक एंगेजमेंट अमा लेहनबा लेंगाक ना होटनरिबसी करिगिनो मसी कया मतिक मरु ओइगे हाइबदो अदुगिदमक्तनेबा इलेक्शन सिदा अखोइ एंगेजमेंट मैक्सिमम तौहनबा होटनरिसे अदुबो करम्बा मखलगी एंगेजमेंट नो अखोइना तौगदौरिबसी राइट स्टेप ला नतगना अरान बलंबीरा हाइबसे इसा इसागी मखा पोलेबा हुजिकी ngasai haibiba akoi pesa yenba ama matauba haibase leader ama hekta laksano mana ingonda pesa pirakpa matamda aina laudre khalase x koba person ama y koba person ama daso loina leader mayam sina tongan ba political party gi mihut khuding mak sina chatlaga pesa si yen jhalure khalase ba maduda youth mayam sina amatta oina pesa si amta laurak tre khalase ba adu itaragadi yeliba mi du oina dum ikaira ani ba फत्ते फत्ते दी हाइबा पब्लिक मैम सिसु यूथ मैम सिसु पैसा दे दुम लौथोकपा अदुगा हयेंग माना माना अपाम बा अनिंगबदु नुमित खरनी नुंगाइ थोउरगा चही मंगा चुप वागदौरिबने हाइबसिदि खंगदबा सांग्रबा चही मंगा गी मतमसे 365 days na saba चही अमममसी अदु मंगा नेबा नोंग मसिना पुंग कुन मरी न सारी नेबा सिगी सांग्रबा ड्यूरेशन से पुंसीगी सरुक अमा चही मंगा अमा मखोय कनागुंबगी मखुत्ता अखोयगी पुंसी सि सिना थोइनेबा सिगी मतम सिदैदा अखोयना अचुंबा असेंगबा फिरेप अमा लौरगा राइट डिसीजन अमा लहोगदबा तारगदि मसिसु फ्री एंड फेयर इलेक्शन ओइरोइदौरिबने फ्री एंड फेयर इलेक्शन हाइबा सिदैदा अखोय पैसा नुंसा येनबा और लौबसी खक्ता नते इलेक्शन नमबो यामना फ्री ओइना फेयर ओइना पांगथोअनबा अकी तुजुंग पोअनदबा मिंगोंदा नंफु सासोन तौदबा धप तौदबा अखोय गुंडाइजम गी एक्टिविटीज पांगथोअनदबा कनागुंबा वाखल मपुंग फादबा नत्रगना महाकना पामजरिबा मिसक मियोइदुबु हेना नुंसीबे हेनबदगी पावर पामनबदगी काहन्नबा होटनरप्पा मतमदा अतोप्पा ओपोनेंट कनाबु ओइसनु नमधनबा होटनरप्पा मतमदा नत्तबा लालोंग पाम्बै क्या सिजनबा खुदिंगमक्से गवर्नमेंट की मशीनरीज खुदिंगमक्सिना as well as government itself tuna ekoi phajana strictly monitor tobire haraga logi matung oiba chaira phajana pire harakanda ekoi miyam se free and fair oiba election ama festival of democracy ne hairibne ba election se adoi tardi masi karamba festival no akoi aki tujung pokpa mikap mirau kholna thanba akoi festival oidoribra natragana harau tayamna ai pukning de leiba aina pamjaba misak tubo pena चही मंगा सिदि नाहाकी मफमदा अखोइगी राइट खुदिमक्सि सिनरबने नखोइना अखोइबु ngaकदबने को सेनबिगदबने लैबाक्सि चापखत हनगदबने को हाइदना अखोइ अदुमबा वखलोन फजरबा रोमदा चंगझलले हारकांदा थादगदब भोट ला हाइबसे नहा मयाम सिगिसु मखा पोले पब्लिक लेबिरिबा मयाम सिगिसु मखा पोले अदुगा हाइरिबा ngasai इन्फ्लुएंसर लेरिबा तोंगान तोंगान बा प्लेटफॉर्म द लेरिबा इन्फ्लुएंसर मयाम से मागी वेल विशर्स बु ओइसनो इन्फ्लुएंसर ओइसनो सोशल मीडिया दा फॉर एग्जांपल 100k followers laiba 200k followers laiba mi mayam sida moina karigumba phattaba aranba paujel ama piba taragadi maduda maximum mi 50% mak natraso 30 to 40% gumbadi aduda thajaraga chatkidoineba akoi achumba aranba phajana decide tawba ngamdaba mi kharadadi aduna asiguma mayam influencer lairiba influencer to the insist tawraga influence lana tawhannaba hotnariba kangu खुदिंग मक्से अकोइना in all forms of unwanted elements मैम से अकोइ थिंगे हारकांदा मसी free and fair election अमा ओइहन बताई not only in terms of monetary policy but also in terms of law and order situation ओइबयाई नत्रगना पामदब खुदिंग मक्तगी अकोइ in timely prevent तौननबा मदुगी precaution मदुगी steps and measures फजना लोखतले हारकांदा ngasi naharol mayam se achumba para ama tambiraga ngasi naharol mayam sina su leader mayam sibo achumba para ama tambire harakanda hand in hand chatminaraga active engagement leiba free and fair engagement lehanba aduga complete transparency lehalle harakanda aikoi democracy gi phajaba wahan thokto ngasi amuk na hongna na purak na bahotna bada naha mayam sina achouba thodang lofam thoe haibase haijage khoi bios te question ani katang yam na di simple ne yam ten khumo ko khoi bios hobom dorender na haire bandak lakatori ba 39 suba 18 lok sabha will be the symbol of youth aspiration ana ko
ꯑꯁꯤ ꯆꯨꯝꯒꯗꯣꯏ ꯂꯥꯟꯒꯗꯣꯏꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯄꯤꯌꯔ ꯑꯅ ꯑꯩꯈꯣꯏꯒꯤ ꯕꯤꯌꯔꯁ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯒꯁꯤ ꯌꯥꯝ ꯇꯣꯏꯅ ꯌꯦꯡꯕꯤꯕ ꯃꯥꯅꯁꯨ ꯍꯪꯉꯛꯏꯁꯦ ꯁꯤ ꯀ꯭ꯋꯦꯁꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏ ꯄꯣꯂꯤꯇꯤꯛꯁꯅ ꯂꯩꯕꯥꯛꯁꯦ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕ ꯑꯅꯤꯅꯦ ꯍꯪꯉꯛꯏꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯒꯤ ꯀ꯭ꯋꯦꯁꯟꯗꯣ ꯅꯍꯥꯒꯤ ꯔꯣꯜꯁꯤ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯗꯤ ꯑꯗꯨꯝ ꯈꯪꯗꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯄꯣꯄꯨꯂꯦꯁꯟꯁꯤ ꯑꯩꯈꯣꯏ ꯔꯦꯁꯤꯌꯣ ꯌꯦꯡꯉꯀꯥꯟꯗ ꯌꯨꯠꯀꯤ ꯄꯣꯄꯨꯂꯦꯁꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯦ ꯑꯗꯨꯅ ꯌꯨꯠꯅ ꯂꯧꯔꯤꯕ ꯔꯣꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯑꯗꯨꯅ ꯃꯁꯤ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯇꯥꯕꯤ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯄꯣꯂꯤꯇꯤꯛꯁꯅ ꯂꯩꯕꯥꯛꯁꯦ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯂꯤꯇꯤꯛꯁꯅ ꯂꯩꯕꯥꯛ ꯃꯥꯡꯍꯜꯂꯦ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯛꯁ ꯃꯁꯥꯗꯨꯅ ꯅꯠꯇꯦ ꯄꯣꯂꯤꯇꯤꯛꯁꯇꯨꯗ ꯁꯥꯒꯣꯟꯅꯔꯒ ꯏꯔꯣꯜꯅꯨꯡꯗ ꯇꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯗꯨꯅꯅꯦꯕ ꯂꯩꯕꯥꯛ ꯃꯥꯡꯍꯜꯂꯤꯁꯦ ꯑꯗꯨꯅ ꯄꯣꯂꯤꯇꯤꯛꯁꯇꯨꯗ ꯌꯥꯎꯍꯜꯂꯤꯕ ꯃꯤꯁꯛꯇꯨ ꯀꯅꯥꯅꯅꯣ ꯄ꯭ꯔꯖꯥꯅꯅꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯗ ꯁꯣꯏꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯄꯔꯥ ꯇꯝꯕꯤꯔꯒ ꯑꯐꯕ ꯄꯣꯂꯤꯇꯤꯛꯁ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯁꯨ ꯐꯠꯇꯕ ꯄꯣꯂꯤꯇꯤꯛꯁ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯇꯪ ꯌꯥꯝ ꯇꯦꯟꯅ ꯊꯝꯖꯒꯦ